ngase phongkiba tuan tuan ba manipuri se phongsingdagi amasum thokiba thodo wathok-singdagi maruoibi I pausing khongasaraga manipur top channel gi maikeidagi myamda thamjagi ahanbada sanalaiba poksi da phong maruoiba paukhra sakhangdabasingna Truecaller da Chief Minister gi ming photo sijinaramle sakhangdaba miyoi khrana Truecaller da manipur gi Chief Minister nongthongbam beren gi photo amadi ming lana sijinari haidi Chief Minister gi Facebook account na thagalakpa post amana hai Kunai gi mayok leiba miyoi khrana Chief Minister masagi photo amadi mingasi Truecaller application da mobile number 8099773119 asida aran mamona sijinare hairiba number si makamari leinadi maram asina kariguma number asidagi call laklabadi miyamna police ta paw pibiu haidi atopa pawmana taiba sitna leidiba local folksing wanana buwa khanakre ICDS scheme gi seng local sing sindana bohnari el susindro Integrated Child Development Scheme ICDS ki makhada angalwadi gi khuthangna pidi biseng asi local sing na mutsilana naba honari haina Consumers Affairs Food and Public Distribution Minister El Susindro na phongdokre Consumer Affairs Food and Public Distribution CAFNPD gina Sindra National Food Security Act napsagi makhada state asigi miyamda ahong mamal fongali biseng asi Mot sinanaba Manipur gi laumi singna puthokliba phawsing wan sinbigi matangna Manipur State Film Development Society gi auditorium da pangtokpa mifamna mana haiki Food Corporation of India FCI na atopa state singdagi walubasing state asida pusilaga Manipur gi miyamna ahong mamal fongalibasi state asigi local singna mapungfana mut sinba ngamdrabasu ahanba tangaki oina Integrated Child Development Services ICDS scheme amasum midday meal gi makhada mama oibi amasum angang singda phongalibasing asi hana local singna mutsinna bonari mangna hai lamdam asigi lomi singna puthokliba phawsing FCI na leiduna napsagi makhada lamdam asigi miyamna ahom mamal phongana bohona bahibasi tangai fadaba mani masina trabadi lamdam asigi lomi singna makoina puthokliba phawsing yon basitabigi thengnariba awabasi ko honma ngamloi Thausilasi sai kharagi mamangda Nagaland state paikhat ki pelekre adubo laumi singna pothok marang kaina pothok ngamdabadagi makhasa thabangam khite state asi goina su asigumba thaudok thoktana bagidama laumi singda sathok marang kaina pothok honba matik saba rice mill laibasangi asiguma hiram sida lainga sina kupna yengsinbaga loinana district singda stocking matik sana thamna bohonari Laumi singna puthokliba phawsing FCI na leiduna lamdam asigi miyamna ahong mamal phangana bagidama laingana honariba thaurang asida tungan mafam singda leiriba singdaibi singsu sijanagani makoina seng wanba madi taibaduna imung punariba senpamasi manghaloi laingana honariba thaurang asigidama FCI na laumi singdagi wan gadoriba seng amadi phawgi mamal laptop sumathoktai FCI na leblakpa mamaldagi Manipur laingana khara haplaga laumi singdagi phau amasum seng laigani masigidamak budget lupa crore yankai rom hengat hanana busonari laingana sangsilakliba thorang sigidamak laumi singna phau marang kaina puthok pusangi laumi singna phau marang kaina puthok pai besi ithai lokong ningthi na sembiduna rofom singda ising phongan ba masum har matam sana phangan basangi maramaduna lainga ki panamasi phangna ba honabada mari leinaba department singna su punna thapak tawmina basangi loinana laumi singa mari leinaba department singa su corporation pina duna punna thapak tawmina ba matamda mai pakpangam gani haina sumangna makatana phongdoki Makasa tharakpoina to papawmana night shelter home sahi manga miyeng sang rudrabagi tungda housing ta lenga na legal suit tawni herakle Imphal East ki Dingku road ki awang thangma sakta Manipur lenga ki labor department na senjam puthoktuna lairaba singi damak sakhiba night shelter home lanai miyoina ka sandolaga sandokpagi mamal sarag lairamba sahi manga miyeng sang rudraba tungda housing ta lenga na miyedugi mathakta legal suit tawgani haina phongdorakle lamdam asigi Senmi singna thabak sururaga numidanga thengbada mayum hanbada khodong sadraba matamda hing amakak yarek phongpi nabigi pandamda sahi taragi mamangda matamdugi lengana sakhiba night shelter home asi sahi kyagi mamangdagi lanai miwe amana ka sandoktuna asan mansaduna leire habigi paw ma pauksi sigi ahanba lemai de phongki hairiba paw duga mari leinana ngasi city convention na pangtok pathoram amada pawmi singna Manipur lenga ki labor minister Haikham Dingo dubong hangmada legal suit tawbagi wapam asi minister na phongdorakibani Manipur Society for Skill Development MSSD
Nasinduna pangthokiba nomi yoba state level consultations workshop with various stakeholders under skill acquisitions and knowledge awareness for livelihood promotion haudokpigi thoramga mari lenana minister na hai sinmi singi yaifana sagat ki bama phamasi bulanai miyoi amana ka sandoktuna asanman saduna laide haina pausi da phonglak liba wafamasi yamna haksina lawi iramisi matana kumna thijin humjin begi thabak pakat pahore mafamasi BJP lenga klaktingi matamdigi hauna lanai miyoi sina ka sandoktuna lairamle haiba khang mangamle Madam Machina Mirasi Matak the Logo Blokatum Tokpa, Action Lokanava, Civil Suit Amatorganaki, Workshop Hogdopi, Toramadu Minister Makatana High, is there a Sida Kusa Haivigi Master Amasaganaba, DC Sing the Todang Logodamani, Nasi Pangto Liba Program Sigi, Mahai, He and Saba Pangabagidama, short term vacational course Kia Pangto Pigitanga for the Lay Hanesu, Pau Snafondoracli. Makasa tarakpoina to paamana second kudingi art kiga manaba mas yosinba black hole scientist sing fangle second kudingi art amaga manaba mas yosinba black hole ama astronomer sing uba fangle masi hokiba sahi billion mapangi khwaidigi thuna sakholakpa black hole aduni Australian National University ANU digi astronomer sing lusingba international team amana handakta discovery du tawkhibani Aikoi Isagi Galaxy digi Mangal Punamang Adudigi Saruk Lising Tarit Hena Nganba Black Hole Adu well equipped backyard astronomers in Uba Pangi Haina Timadu Lusing Bikiba co-author Christians Wolf Amasum Dr. Christopher na lit over researchers Heidi astronomer Anima Aduna Black Hole Adu Yamna Sauba Saru Iku Amagi Manungda Thazarudaba Yitum Amani Haina Singtaki Dr. Onken Gimatungina Astronomers Sinam Sahiyang Kayena Masigi Sugumba, Posak Singidamak Tidno Laki Benemasum, Masigi Angakpa Arangba Black Wallasi, Kangdana, Laira Kiba Singai, Researcher Singaduna Yamna, Kangduna, Nunang Liba Singadudi, Masigi Black Wallasi, Nimit San Billion Ahungi, Mas Adulai, Aduga, Sangdam Naba, Sauba, Hirap Man Bataidi, Sahi Million Kiagi Mamangda, Saukolakpadu Yamna Tunaloke. Masigesina Kari Maramgi Tunga Libano Kari Gumba Catastrophic Tokibra Hibisi Hausi Equina Kangba Pami Asoba Galaxy Nina Amagamaga Tengaina Kiba Black Hole Dugi Machinjak Taknaba Materials Punama Kaptola Kiba Wenamba Yai Haina Dr. Onken Haki Black Hole Asiasigumba Atopa Ama Magna Fangani Tazadava Outlier Ama Oigani Haina Co-author Oriba Australian National University gi ANU gi Assistant Professor Christian Wokna Haki Black Hole si 14.5 ki visuals magnitude ama leiba maramna yamna amamba backyard amada kanagumba amana afaba telescope amaga loinana line upa phangani visual magnitude haribasi art ki leimaidi yengliba mi amada space ta leiba object ama kayamna langbagi haibadu puthokpada onaba pandamamane Handak Fangliba Black Hole asi Aikoi Isagi Galaxy gi Black Hole Adudigi Saruk Sangwa Hina Sawi Haina co-author Amasum ANUPHD researcher Shamil Line Haki research asigi findings adu Arzib database the Fonkre Amasum publication of the Astronomical Society of Australia the Thagat Kre Haina Pawsna Fongdorakli Makasa Tarakpo and Pona from Pausi the Fonkiba Topa Pawamana Agni per scheme India Pumbuda protest Organi India government Lauthukiba Agnipat military recruitment gi mayokta lomi singi apun bodium oiriba SKM Samyuta Kisan Morsana tha sigi kungamari the India apun bada protest organi hana lomi singi lusingba Rakesh tiketna Fongdokre Karnal da Fongthukiba SKM gi coordinating committee gi mi phamda warep asi laukibaga loinana Rakesh tikena hai sathagadoriba protest asida leba sigina hasing civil society amasum political party singna mapung fana sogat phiu protest asi leba sigi state khudimaki district tehsil headquarter amasum mapung khudimak sathagani leba sigina hasing citizen sing amasum political party singna appeal tawraduna Rakesh tikena hai BKU Bharatiya Kisan Union Thasigi Kuntra Pangtokani Haina Taramba India upon Big protest adu Thasigi Kungamari the Pangtokadoriba protest Asida Punsilagani Bharatiya Kisan Unions Asisu English Singaniga Kundagina Kungamatuida ASKM the Lusingduna farm logi to Satakiba protest adu the Saruyakibani
BKU na India government ki Aganipad scheme asigi mayokta tha asigi kuntrat India apunbagi oina protest tawgani haina laukthokibani haina su phongdorakli Atopa paw mana Manipur gi mafam khudimakte June 23 fawbari nong sukhigani IMD Manipur tamna lakadaba anawba lambi khangankhre Manipur gi mafam khudimakta numit kharani asida nong leptana subuga loinana tha sigi 23 fawbari makhatana nong leptana sukhigani haina IMD India Meteorological Department Regional Meteorological Center Guwahati na piba report ta hari Amarom da Assam dagi Manipur tamna lakadaba lambi National Highway number 6 da nong leptana subuga loinana landslide tawbadagi lambi fawnaba yadana leirakpagi khudong sadaba mayokna ba du kohanana bagidama anawbo lambi da satnaba khangankhre press na phamu pawgi matungina Assam Tripura Mizoram amasung Manipur tamna satnabagidama khwaidagi maruiba lambi oiriba NI6 ki Meghalaya gi manungsan ba sarukta landslide chawna thokpadagi numit kharani lambi phawba yadana leirakhibani hari State sing asida nomagi tangai fadaba polam sing puthok pusin tawnabagidama Meghalaya government anawbo lambi ama khangankibaga loinana hauji kha thangba Assam Tripura Mizoram amasung Manipur tamna lakadaba gari sing is Zentia Hills District ki lam slong da leiba Star Cement ki mamang phawrga satliba lambi sida gari sing satpa yaragani hari serak sida IMD na piba report ki matungina hayeng June 23 da Senapati Jiribam None Bisnupur Susampur amasum Pherzor district ta akan manong sugani lemawriba district sing na so ayama mafam sing na nong sugani thasigi 22 da Jiribam None Bisnupur Thawbal Kaksing Tengnapal Sandel Susampur amasum Pherzor da akan manong sugani hairiana pawsna makhatana su phongdorakli Tentang na sumna thamjaram gya makhasa tharak poina se minister da haisi awabataraba kya da mating pangba ngamli helpline number 9534795347 April thada call listing amaga samaga humfuga tre lakpada sanipan hori sanaki case samaga turuk lokhatpada humfuga tre resolve tawki May thada call samapan go humfuga tre lakpada satret ka humfuga nipan hori sanaki case maudraga tre lokhatpagi manungda marfuga taruk resolve tawki Salibazun thagi oina call satruka yankai lakhre call sahunga humdraga mari wari sanakre miyangi wokat sing nodal officer humfu thamlaga monitor tawri Haujik laidiba BJP na lusingba government asina mamangda amukta tawramdaba mawongda lenga sibu lusing liba minister N Berena government na haibasi miyamgi yaifanaba laidibani maram aduna government ka miyamga khusamna roidabagi maram karino miyamgi awabasing aroidabagi maram karino haiduna miyamga hakthengna wari sananabagi grievance sales kaya ma hangdokre tha khudingi miyamgi numit singi leader singi numit haina pangthok tuna minister N Berena hakthengna miyamga unaduna miyamgi awaba kya ko han mangamkhre asigumba miyamgi khudong sadaba awaba kya gi matangda taraga madubu resolve tawnaba haiduna CM da haisi haiba grievance sales ama hangdoktuna thabak tawraga lakli miyamna helpline number 9534795347 numit khudingi ayuk pung 3 tagi numidang pung 3 phawgi manungda phone tawduna masa masana thengnariba government ki department singa mari lenaba khudong sadaba thabak thorom kya gi matangna mateng pangbinaba leptana hairakli aduga sel asina mari lenaba department gi higher authority singda wafam singadu lankhatuna khudong sadaba kya adu solve tawbiraga lakli Bisnupur district ki manungsana leiba ngaikhong khunau da pangthokiba go to village ki thoramda chief minister da hai sigi stall ama hangki hairibi stall aduda kumbi gi manungda leiba PMAY Pradhan Mantri Awas Yojana gi beneficiary maudrana yum sabi gi phangpham tokpa second installment gi senpam PB dre habigi ayi bisrul ama wakalamki Hiramadugi matangna chief minister da hai sigi leiriba timna mari lenaba department singda wafam asi bukhalaba matungda hana phanglamdaba second installment gi senpham singadu beneficiary masa masagi account sanglakre asumna chief minister N Biren gi supervision makhada hangdokliba CM da hai si hairiba grievance sale na miyam gi damakta tawriba sida APN ba masum nungaiba wafum kya masu phone tawduna phongdorakre hari Pokna famna phangwa paw gilikhuna magi matungina CM da hai sida call tawrakliba singna pukhalakhiba wafum kya du state government ki makhada leiriba department ayamba loina magyawre khuda moina health ki matangda CM haiste chief minister gi haksel gi tengbang MG Narega gi job card pithoktabagi KFNPD gi ration card phangdabagi loinana government ki employee sing gi maraktagi sumasagi phangpham thokpa right phangdabagi sel pithoktabagi wafum kya su sel sida wakalapalai
थागलंगलिबसिंग अदु खुदकी ओइना सोल्व तब ngamlagana mari leinaba officer singda hanglaga dumak tawi aduga khudakta ngamdabasing aduna mari leinaba department singi lairiba nodal officer singda workfrom sing adu pukhalaga makhoi gi lairiba status adu khanglaba matungda numit tare ni dagi taraga mangani fawgi manungda call tawrakliba mi sing aduda phone tawduna amuk khangali hari sei sigi haukiba april thada cm da high sida telephone call listening amaga sama humpu katre laki masigi manungda call sani palom wari sanaki eduga atai wari saba phanghodaba miss call lairamba sing aduna amuk sel sigi staff singna call back tawduna kari karam wafum sing lebigi haibadu hangdulaga tafum tok thabak sing aduma tawraga lakli asumna me thagi oina call samapan ko humpu katre laki aduga masigi call satreka humpu ga nipana wari sanaki aduga jun thagi oina ngarang phawbada call Satruko yang kai lakre masigi manungda ngarang phawdu wari sanakiba call sahunga humdraga marini selasida call toraktuna wakalakiba wafam singasi resolve tawnabgidama district punamaki yauna nodal officer humfu lairi aduga hariba nodal officer sing aduda wakat sing adu pukhalaba matungda makhatana higher authority ka tanaraga miyamna wakalakiba wafam sing adugi pakhum sing piraga lakli asumna miyamna tarokliba call khudimak maram saba suyawi sadab suyawi maram zaba sing adu khangalaga madubu resolve tawnaba hotnaraga lakli haukiba april thada khanabi yaba case samaga tru lokhatki masigi manuna case humfuga tret resolve tawki aduga me thada case maudraga tret lokhalaga marfuga tru resolve tawki hari cm da hai se have a grievance sel ase hangdorakpadagi di hauji hana government ki department sing da aranma tawramba file losilaga leramba clpu haibena singba kaya leramba da haujikti yamna anthare Vigilance amadi anti-corruption cell galoina sangsilak pathabak ya sina haujikti government ki department singi manungda lairamba amot pakharadi simdok pangam le haina pawgi likhuna sina hari panbayai se minister n beren singhana mahaka maki lenga ki miyam gi wakat singa thingnana tanabagi pambayama oiriba cm da hai si hariba platform mas english singani ga kungi mathu october 13 thoi leba poponumita maki secretariat launch tokibne haina pawsna makhatana sa phongdorakli Atopa paw madana say nauribi nupi masama ikai kumnaba manghanbada mara lairaba nupa ama say tara fadok pikre say nauribi nupi masama ikai kumnaba mangan khibagi case ta court na mara laire haina lauthokraba irom rakesh elias nawa say kungamanga si special judge fast track special court number 1 manipur na say tara jail thabak subagi fadok pikre ngasi court asida satakhiba sentence hearing da defense counsel gi makedigi mara lairaba nupa asima sana ha oibigi matakta mamangna crime tokibigi record amata lekti maram maduna mangon da pigadoriba saira ado hanthana pibina ba appeal tokhi special pp gi makedigi victim asi sahi yamna nauri amasum school ka ba hobada ngai bi oibana matungda siguma thaudo amu hanna thoktana ba akba saira pbu haina appeal tokhi Kona nakalani maki warol kupna taraba matung offender sigi sayem masum hang satakhiba crime adugi mawong mato amasum victim na thengnaba awaba sing punama kupna yenglaba matungda Rakesh pu Foxo Act 2012 ki section 6 ki makhada sahi tara jail thabak sunaba phadok pikhi amadi fine oina lupa lising tara thinana bazokhan ki mana kariguma fine gi senpam se thiba ngamdaba tarabadi makhatana thahum jail da laigadabani haina special court asina right takhi Makasa tarak poina to papaw mana Modi gi BJP lengak farm bill ahungi mathangda Agnipat scheme da amuk khudi thigadoribra Supreme Court of India da Agnipat scheme singnarakle Haukiba kumja English singaniga taraga maridigi leba sigi wayel subli pairakhiba Prime Minister Narendra Modi na lusinglakliba BJP gi lengakna lebak sigi lairaba lami singi soko thorangi thabak ni aiduna farm bill ahum puthoktuna nampu da satna hanana bohonarakpada lebak sigi tongan mafamda Bill ahum sigi mayukta laumi singdanatana miyam hupna lepna kiba amasum laumi satret lomgi thawai mangkraba matungna bill ahum sida khudi thituna handokraba BJP gi lenga si handak amuhana Agnipat scheme dasu khudi thigadoribra haibu wahang songthorakle wang asi masamaksu legal petitioner ama oiriba ML Sharma koba advocate amana petitioner oiduna India lenga ki Agnipat scheme asigi mayukta Supreme Court of India da Public Interest Litigation PIL ama file torakpadagi thulakpani puna lamai taru palma petitioner ML Sharma gi petition aduna Supreme Court ta phongdoklibana Agnipat scheme asi leba asigi parliament ki ayaba approval yaudana masum leba asigi gazette notification thoktuna nampura satna hanana bohonarakpani habisini Maramasina leba asigi naharul singbu say mari khakidamak army personnel singone launana bo honarakpagi thawong si leba asida honarakliba
constitution ayaba pibra haibu wafam su phongdokli loinana sai marikaki agnipat scheme asigi matungda masida thabak tawruraba agnibir singi maraktagi sara kunga gi sangda khakta Indian Army da makhatana thabak tawnanabagi damak lauksingani aduga lemhoriba agnibir singduna sahi marigi matungda thabak tagi pothabaga loinana laiba asigi armed forces singda thabak tawba yaroi habisini Agnibir singna sahi marikaki matamda thabak tawringaida matik jaba senpam pigani hari adubu sahi marigi service matam loiraba matungdadi makoida pension singwi khudong jaba amata lairoi habisini maram maduna lebasigi Ministry of Defense na saliba thas ki taragamari June taragamari English singani ga kungani thoida agnipat scheme gi damak thokriba notification adu Supreme Court of India na pass tawduna satna hanbigano habisini tasyengnama Prime Minister Narendra Modi ki lenga makhada laiba Defense Ministry na lokhalakdiba tharangasi legal oi amasum constitution na yadaba amasum masigi mayukta laiba khongthang ni habisini mausadi gi hona laiba sida satnarakliba armed forces singi scheme gi matungina permanent commission amagi kuthangda armed forces ta sanglakpa miyamana masagi sai humpu phawa laiba sigi damak mathok pangthokpa yai duga Short Service Commission SSC gi kuthang sanglakpa officer amana army da join toraba matungna commission officer ama oina sai taradagi taragamari phawagi matam thabak tawbiyai adubo handakta India lenga ki Defense Ministry na hawdokliba agnipat scheme sina lebasigi naharol singbu agnibir sing oina recruit toraba matung sai marikhak sijinaraga makhoi gi manungdagi sara kunga mangana makhatana armed forces ta Lokshil Horaga, Lemho Ribasa, the Humdraga Mangagi, Saruna, Lang Thorakani Haibini Hari. Madam Singasin Handaki India Langaki Kongtansin Leva, Sigema Sumiam Gidama, Armed Forces Singi Personal Amamam Oina Mato, Pangtok Ningliba, Inkalagliba Naharul Singi Aning Mapunama, Tugaidi, Heidi Hena Pauch na Fondorakli. Loinana Agnipat Scheme Gimayok, Train Sing Maitadok Pamasum, Nesni Highway Singba, Tingzin Bigi Kongjang Sing, Mapam Krasa Tarakudi, Evak Sinba, Tungzilakli have a wafam Fondorakli. Makasa tarakponi Isel Express ta phong ba ten mapaw man imung amagi miyoi mapan sina phangle Maharashtra gi Sangli district manung sena leibe imung amada imung adugi punna miyoi mapan sina phangkhre hari State Police ki mekai gi phong dorakpada misi singadu suicide oiramba yai haina ngasi state asigi district police ki mekai gi phong dorakli asi baksang singadu Maharashtra gi konong Mumbai gi kilometer song yankai rom lapna leiba Sangli district ki Maisal da leibe yuma mada phangkhibani Sangli district ki superintendent Dixit Gedam na Fungdorak pada Asibaksang mapan na yumadugi manung na tungan mapamanida ahum ama puna aduga taruk ama leramba thengnaki laikhidraba miyoi singa dudi Powat Yalapa sayang khagini thoi Dr. Oibi Sangita Popat say nifuganipan Arsana Popat say kuntra Subham Popat say kunganipan Manik Yalapa say nifugamapan Rekha Manik say nifugamanga Aditya Manik Ban say taragamanga Anita Manik say kungani panamadi Akatai Ban More say humdragani thoini haba masakang mangamle Police na phongdorak pada misi singadu suicide oiramgadra haibgi singna bale dubu sapsaba wa from force matem taraba matungda khang mangamgani haidi Loisilakpoi na to papam na Assam gi Nagaon rescue operations at Thariganda police personnel ani ising na sientakre Ngarang numidang atheng mara Assam gi Nagaon district rescue operations at Thakiba Kamiapur Police Station gi OC in charge amasum Constable ama yauna personnel ni isingi irene sendakre hairiba police personnel ani edu flood rescue operations at tharingai de ising na sentakhibani thaudu aduga mari lainar Assam gi state disaster response force na ahing support operations at tharaba matung ngasi ayuk anganbada laikhidraba police personnel ani gi asibak adu recover tawangam laikhidraba OC in charge adu gi mamingna Samujal Kaketi amasum Constable aduna Rajiv Bordolai kawi haidi Constable Bordolai si isaw mayuk nariba mapamadura rescue operations at tharingai da akan bi isingi irene sentakhibani Constable adu ising na sentakhibaduda kanana bahaiduna OC in charge adu khudak da ising na songdaki adubu makhoi animak isingi irene sentakhibani Thaudu aduga mari lainar Assam State Disaster Response Force ki mekedigi ngarang ehing supa parks na operations at haraba matung ngasi ayuk anganmada police personnel anigi asibak sangado recover tawkibani Nagaon Police ki SP Lina Tole na haikibada ngarang numidang flood rescue operations at tharingai da laibak thiba thaudu odu thokibani Assam da hauzik oiribi ising isa ko si yamna khudong thiningai phibam da laidi District Kuntra Gomdo ising isaw mayunabadagi miyoi lak nifugani thoiga point kungani pan awaba mayunare
हौखिबा नुमित मंगानी असिगी मनुंगदा इसाओ सिना मरम ओइरगा मियोय 30 लेखिद्रे मसिगी मनुंगदा मियोय अहुमदी लैंडस्लाइड न लेखिदबनी चै सिगी ओइना आसाम दे इसिंग इसाओ अमसुम लैंडस्लाइड न लेखिदबा मसिंग असि पुन्ना 60 सुरे मियोय निपाना हौजिक फावबदा थीबा खंगद्री नगाउं डिस्ट्रिक्ट असि इसाओ न ख्वाइदगी हेना साइथेंग फांगलिबा डिस्ट्रिक्ट अमनि सुहाइरी हौजिक ओइना दि म्याम पाउ स्मता से लुसिनजरगे म्याम पुन्ना न अपडेट ngamiना किसी एंड थैंक यू